inau Rizwan Malik mahaka unazaraga amadi imung manunga unaraga mahaka kari karamba maongda hariba mission ase mai panglakibano madugi awanungai adu punamak tu miyam da khudon tamnanabagi tanja khoi launanaba lilong bulletin mai kai de honajabani adubo it is very unfortunate adubo khoi lebak thiba haiba tare khoi gi security reason na maram orakan da high command gi adu restriction leibana ngasi mahaka wari sanazaraga khoi gi phaminaraga head to head face to face aduga dil tawgadaba miyamda miyamna hangningba wahang aduga khoi na hangjiningba miyamna taningba aduguma mayam maram khuding adu laibak thibani adu asigum laba maram singasina mahaka phaminaraga live ta wari sabaya adabana maram oraga high command gi adumba restriction tham leibana maram orkanda adu paile khidre adubu khoi imung manung baba aina hojik aigi mangda phambiri basi khoi gi ngasigi sumlaba ima leba ki damakta malem pumbagi oina haijaba tare khoi india gi oina yamna it is very proudful oiriba Rizwan Malik khoi gi bir chakra awardee asigi mama he apokpa khoi gi imaduni aduga mayai da phambiri basina nakanda phambiri basina khoi gi Rizwan Malik ki babani aduga asom matairom saita phambiri basina khoi Rizwan Malik ki babagi manau nupa aduga mahaki makhura haiba tare asumna khoi makha taba miyam da hangjaningba wahang singado ahan mamaktada khoi babagi wafam laktringi mamangda khoi gi baba Rizwan Malik ki khura adima khura maton sidagi wafam amadang ahan bada congratulation ahumakta pijage baba amadi mama punamakta yamna nungai jabaduni ado hojik khoi miyamna khoi gi viewer kaya amana miyamna yamna khawrana ngaiduna leiraba yamna mieng taningba aduga mahake wafam singbu taningba ikhau langlaba adum laba yamna adum laba mata tanja amakak oikhi adubu asin bana ayadaba adum reason kharan marmorga unajaba gi tanjadi phangdrabanina khoi iyambadigi hana lakchege iyambase amuktang masak takpiro aduga aina khoi Rizwan gi maramda kaigumba matek amakatang hangjaningba lei ahanbada khum iyambase iyambase amtang haibiyo ai gaming Riyazuddin Khan kawi adugo mayam marum mapang sing na samna Riyaz na dum khangnei ai Rizwan gi makhura yaima haibatare ado akhoi gi ichininau nupa mari nupi ahum poi ado nupa da aina yaima haitare aduna Rizwan gi di makhura yaima haitare ado aina Rizwan Malik si magi maramda aina haninba khara dre masi yamna honaba kanba masi khangba yam kanba masi adumba pinge degi masi adumaina horpa ngang masi adegi masi mana class 6 degi science school la chang hibe sidegi masi yamna kanna hona khiba masi adegi moi science school la tamba chhatra sing khoi gi marma pangi macha ga yawi aduna ruja matamda ruja ga hendaba khotaba khara ngang oi begi khai adum ba yorok matam sida Rizwan Malik sin akan instruction ngi makha da ruja hendaba yaroi namaz hondaba yaroi na tarabi namaz ka sholaga mana imam oiraga adumai to ma si khoi gi Islam dharma gi da su yamna thawai yawba adumba chhatra oi ngele hona ma si adumai na horpane adu ai imanaba ma phoi mon da phone tor e bai sumai to nangi Rizwan na sumai to na ai angang do ruja hendaba yaroi hai ma di sum chakhau gi problem leibeni khopne da na madu ai haiba ngamo mangonda ai yambe machawara su chawara su ai madu ai haiba ngamo ma di yam jackson ba yam kupna chatpa angang ni ma si hai haiba ngamo hai da ma si thabuk seroi ba ma si yam thawai yam hona ba ma si ma na ek khan gi bodo ma target tu yodri pho ma si handaban ma gi mathona ama angang oi de khoin ui aduna marma mo raga ngasi ma khoi operation sindur da mai pak na
ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯎꯔꯒ ꯉꯁꯤ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯕ ꯑꯃ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥꯁꯦ ꯑꯇꯣꯞꯄ ꯀ꯭ꯋꯦꯁꯟ ꯍꯪꯉꯝꯕꯤꯁꯤꯔꯕ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯋꯥꯟ ꯃꯥꯂꯤꯛꯀꯤ ꯕꯤꯔ ꯆꯀ꯭ꯔ ꯑꯦꯋꯥꯔꯗꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯁꯤꯅ ꯉꯁꯤ ꯚꯥꯔꯠ ꯄꯨꯝꯕꯒꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯌꯥꯝꯅ ꯃꯍꯥꯛꯀꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯐꯪꯉꯛꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯃꯥꯒꯤ ꯁ꯭ꯀꯨꯂꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤꯛꯀꯤ ꯑꯣꯏꯕ ꯔꯤꯂꯤꯖꯟꯒꯤ ꯃꯥꯗꯨꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯣꯂꯣ ꯇꯧꯔꯒ ꯆꯠꯆꯔꯛꯄ ꯑꯗꯨ ꯌꯥꯝ ꯁꯤꯟꯁꯤꯔꯤꯇꯤ ꯑꯣꯏꯕ ꯌꯥꯝꯅ ꯅꯣꯕꯜ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝ ꯄꯤꯁꯐꯨꯜ ꯍꯥꯏꯗꯤ ꯀꯥꯝ ꯑꯦꯟ ꯀꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯃꯆꯪ ꯅꯥꯏꯕ ꯑꯗꯨ ꯈꯛꯇꯃꯛ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯈꯥꯡ ꯀꯟꯕ ꯌꯥꯝꯅ ꯄꯦꯁꯦꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯊꯝꯕꯤꯕ ꯑꯁꯤꯃꯛꯅꯁꯨ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯍꯧꯔꯒꯗꯕ ꯃꯨꯠꯄ ꯅꯥꯏꯔꯣꯏꯗꯕ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯗꯨꯝ ꯏꯅꯥꯎ ꯔꯤꯖꯋꯥꯟ ꯃꯥꯂꯤꯛ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯒꯤ ꯕꯕꯥꯗ ꯑꯃꯨꯛꯇꯪ ꯑꯩ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤ ꯃꯤꯡ ꯑꯝꯇ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁ ꯃꯐꯝꯁꯤꯁꯨ ꯑꯗꯨꯃꯛ ꯃꯤꯌꯥꯝ ꯈꯪꯅꯤꯡꯉꯝꯒꯅꯤ ꯑꯃꯨꯛꯇꯪꯒ ꯕꯕꯥꯅ ꯍꯥꯏꯕꯤꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯃꯈꯥ ꯇꯥꯕ ꯀ꯭ꯋꯦꯁꯟ ꯂꯥꯛꯆꯒꯦ Assalamualaikum warahmatullahi wabarakatuh. Masigi Lilong Bulletinna live thadokpibda yengbiriba amasung tabiriba miyam punmakta amakana salam tawjari. Aigi ming Hafizuddin Khan kawi. Ai Horticulture Department da Deputy Director fawa oiramaga 2016 gi May thada retire tawjabani. Ikorgi yumsi kaiku maning lekai kawi. Hujik ti ai si retire life on alijare aigi icha mari ni nipa nupi ma hujik Rizwan Malik sina nipa subani atakta nipa ani leibado amana doctor ni medicine da MD medicine loiraga hujik ma panda Tata Hospital da medicine specialist wana tawri yai maduna engineer ni mas engineer loiraga IIT Lucknow haiba India gi institute adudagi IIM Lucknow haiba India gi management gi institute adudagi ma MBA loiraga IT sector da changraga ma si associate director haiba post tu da puraga Bangalore da lei da home super Rizwan Malik sini ma si an bada ekoi gi lekai sida A Jalil High School ne school am lerami adudagi nursery to KG phawa adutame adi mathangda class 1 dagi 5 phawa sina khoi sangak pham da Don Bosco school lena lai padu tamme aduna class 6 dagi di Chinese school Imphal bangai dali pese tamme adu an wada Rizwan Malik si 2011 da agi 12 si loibani adu aigi wakhandadi masi IIT romda sanghan ge haina IIT की कोचिंग तौबा कोटा ने राजस्थान की जगह में ले वडा कोचिंग हो या हल्लो रमनी तानी हम अदबो मोगी स्कूल की प्रिंसिपल ओजा में हम दुना रिक्वेस्ट औरगा ऐसे कोई ने सेमकपा छात्रनी मासोय जमकी एनडीए फंगनी मा लौथौ पिगन ओइना आइबदगी मंगोंदसु मोइना कन्विंस तौखिबदगी अदोम दा हंजलगा क्लास 11 12 तमखरे अरे मरायो फदना मोइना हाइबगी मतुंगिना मासी एनडीए की एंट्रेंस ता फर्स्ट अटेम्प्ट दा पास तौरगा एयर फोर्स स्ट्रीम फंगागा दुमैना एनडीए खदा वसला दा सही होम ग्रेजुएशन तौर मतुंगदा मोगी आईएमए स्ट्रीम तोन चखरे होगी आर्मी होगदब कामगुदना आईएमए देहरादून दा सही में ट्रेनिंग तौखरे नेवी होगदब ग्रुप सिंगदुना आईएनए कोचिंग दा चखरे दो एयर फोर्स की होगदब पायलट होगदब कामगु सिंगदुना इंडियन एयर फोर्स एकेडमी दुंडेगाल हैदराबाद असिदा मो सही में ट्रेनिंग तौरे अरुदा सही में ट्रेनिंग तौरगा मोसी पासिंग आउट पेरेड कसी को पेरेंट्स सिंग करोक्ता चली अरुदा मोसीदा माई मैगेस्टी में खाइदो एयर फोर्स तसो फाइटर ट्रांसपोर्ट हेलीकॉप्टर ग्राउंड स्टाफ है ना माई मैगी परफॉर्मेंस में तुंगिना द फाइटर सिना क्वाइट तो कांगबू सिंग पीरे
Masih merai Fadana fighter group ta pange aduda du mena commission adu tawre loiraga adu loira matungda was advanced training am chahi ma amuk tawi tha taru amana Karnataka gi bidarena Hyderabad am tegi chali pungani hum chalag leba station du damuk tawre tha taru ama ani matungda tha taru amana West Bengal gi Kalai Kunda ina jaga am le Odisha gi border da IIT Kharagpur le do aduda kilometer 10 muk chalaga aduda tha taru ama tawi aduda lai Fadana ai su kari umba Kolkata la thabo ama leba dagi taxi na tawraga pung homuk changi chalame jari ba station sida the station du chalaga Kalai Kunda station ri manakta mogi village du gi masjid am le masjid tu juma nangna juma sole ade mayam juma da lakmi sing ade imam sing hoi una ko raga wari sai atam du imam du na ri juma chade matik thagale man hai bisi Kalai Kunda sida lakhiba training sida hau ki su Muslim pilot pudi lakhre adabu rizwana ko gi namazi gi maramda man oiriba laiba tawre suban yamda tawkide ena ha adri rizwan sina ngana laga mana aja law siam pame ba Kalai Kunda gi masjid su laga aja ji mana law na bo na ya adai mana magi tolop ka du phangba allowance gi phangmusi masjid tu gi carpet sinba kotba tabu to bakanda adom na kharsa am loin tawe mana masjid sigi sagat ko galapada aduna adu mena ma si training lo rakanda ogi advanced training si lo era matung da maximo si aircraft si lot tawer matam du dadi moina training si lo era pas dadi Rafael laiba aircraft si laktri aduna mogi first category adi manunda khara wang ba merit wang masin sina sukhoi si da lot tawer adi matang da ta pa mirage adigi top lagi kaya mo ke jaga orang lain pada orang tepi kaya. Acha. Ada mana orang masih matang sahi ini matung da flight lieutenant promotion pange. Ada ke maka sahi mari orang maka squadron leadership pange. Ma uji sahi tara sure mai service mana. Jadi apa saja lagi je. Ada wo anda ki operation sindur ki tauba sida adugi mamangda mo si practice tauba jaga chalaga rugi amna training tauki practice tauki do hari matam sida ri si Bangalore de lei ai tanta ai amit ki sum check tau ge na dekho sum wari sa ko da mo su kai su hai dokte mo confidential matter ni na ko na loira khol ganda pet yaw ro khol bagi mami sambi di ko ne sum mo gi wari tai dai khang mangam ba tai chen da dokte ko na da so Delhi da mogi Air Force ki headquarter Sena Bhavan ne da Kauraga asukta punga sukta report wa ne dalo na da modi message la sida da chela ab jane ba Masagi gari car thawaga Delhi da makhra amule ya da hingle da ga du nang na ba chakre modi ke shwai dokte moi ma panji da phamal laga jalang pete ke shwai de da manung da bi khara moi khanga ba hinsi moi cái nom tàu đấy cái ngom đấy lấy đấy chứ mure adu ma nam sing jun di moi da landscape photo tàu đấy sa na ga bi thap jani adi matung da ma no ala ga lawen la le da phamal le am chat na khot na priwa na du ga pung ahom ga swai da adu su moi na dok te khabar da yar pu da adu go moi message tha jala ku jani acha moi ge ai NIA है प्रकार इतना मले तनी खबर की एजेंसी में ले भी तो अरे तो पाव से और अब जाने बा एयर फोर्स हेडक्वार्टर के सुबह बुलेटिन नंबर थोड़े एक वाले इमें अपन वीर चक्र अवार्ड पी रहे हैं ना तो पर की मैसेज मोर था जरा पता नहीं अदुगा खरंगा है लगा मका इंडिपेंडेंस डे सेलिब्रेशन दा मोसी याव तो बने ये कदम ने ना मोरा तो की सिटिंग अरेंजमेंट तो की कार्ड हम पी रहे मोई सिटिंग अरेंजमेंट से इंडिया की प्राइम मिनिस्टर मोदी साहब ने वहाँ आंगा दूरी तो कि मनिंग नौम नाकंदा मोगी कैबिनेट मिनिस्टर सिंह फम से आदो अदु की मनिंग दा मोई मापन से फमल लेवा अंदगी मोई सी नो दो मोदी लाक्तिंग में मांग सिदा डिफेंस मिनिस्टर लागा मोगी एयर फोर्स चीफ आर्मी की चीफ नेवी की चीफ के लागा लोग हिंजक तंग दरगा ग्रुप फोटो का काम माले अच्छा अरे मैं खाता होगा तो फमल में लोग रख दी
moi se moi gari na pura ga ji head quarter da moi gi gari sai pu do thar ma ga moi bus na pura pa moi ma pan ji adu moi na tawre dei di mayam na di power ta ba de bai re loi kre nu si bi mayam na do ai na ma sida mayam da haja ni di India gi armed forces ta to lai di ba communal harmony moi na jati gi patriotic feeling se ma lai di se masi gi wakhalon si India gi me pung khuding da lai ba ta ra di India se yam shanti hoina maru hoina Manipur da shanti hoina communal harmony am pura ga ing tamna lai ra ga di India se no chakot pa ji helaga yam na ngai na prithvi da even number 1 figure for tagadra miyam sida haina dumina mayam da dum apil ma tawning okay aide babana hajini base khoi gi ngasida India gi natana Manipur gi natraga prithvi punamak se khoi nungsi chanana amat toina laminaba aduga yamna harmony oina khoi gi khana sainadaba aduga nungsi chanana thamoi amat toina dharma zat kuchu khenarabasu tongan ba custom religion leiraba taragasu madu punamak to sacrifice tawraga aikhoi amakhaktani haiba we are the only one haiba wakhal lon lasida sangsin minarabadi lepinarabadi susoi soidana prithvi shanti purakani nungsiba aduga thamoi gi oiba mari amal sagala kanda aikhoi gi nungai ba punsi marel ama chawkhatpa adum laba aikhoi gi nungai yai faraba adum tangdu leita ba adi khatna chainaba aduguma tongan ba makhalgi crime issue problem wars punamaksi ngasi mutkhibe yai haiba wakhalondani yam thagachai aduna babana ngasi sanupa rizwan malik phangbi basida ahan bada aikhoi bababu congratulation pijaningi aduga maroina rizwan malik ki khoina hangjaning bawhangsi mahakse angang oringa dagi मासी कमायना मागी वखलोन अदुगा मासी मरुम पांग तिन्नबगी मागी स्टडी की मतंग दु मखितंग हाइबी बा यागरगदी हाइबियो जुआन मालिक सी आइदे तसेंगमदे आइगी पोस्टिंग से आयामना चिंगदे लेरे आइगी सर्विस करियर सी सही नि फु फागदबा थानी अनुमित तरानी खवाले हाइरिसि मनुंदा आइ कुंथ्रादि चिंगदलवेना पोस्टिंग लायाबा अदायाबा चिंग माना गरी दा दम पोस्टिंग चत यादमिना इस साइड त चत फील्ड चत खोन चत लोक त चत मयाम दरपनिना याम कुमनदि सेनब ngamde गेबु फाइनेंशियल सपोर्ट पीबा दुगा यामदि ममाना लोना यसन मनि असुमना ina गाव ringa da masi sana khona boda so magi aeroplane paiba gi adum bagi mong da aeroplane sem pame aduga sana khona bam tawga dikhara dum sana yangang ni na bol sana ba khona ba lekai gi kadi gi adugo amana yam ba senaraga sigiste si yona bo propani ngasi khoi miam gi mamang da uribasi babagi thamoi gi aseng manungsiba isa ma oibagi aduga isa na ngasi lebak ki damakta malim si gi damakta aikhoi gi bharat ki oina kathokhraba aikhoi gi nation sibu kandaba yade kannanaba gi damakta ni haina honariba isa nupa rizwan malik man ngasi achauba india gi platform amada aikhoi gi contribution tawriba nation gi aduga loinana manipur gi ima gi mahut silaga represent tawroba inaw asigi damakta babana thamoi digi harau bagi ngasi mittagi tarakliba pirang aduni aduga loinana isa sina amuk makhatana mahene hena tawba ngamsanu ima leba ke manipur gi mai porakpa ngamba oisanu india gi asoba contribution ma pira kana ngasi malem punamang na masakhangba oresanu haiba wakhalon dudagi thamoi gi aseng manungsiba isa gi waiba aduga isa na kathoiba ngasi phangleiba sigi nattana kathoiba sigi damakta thamoi digi tarakpa mitlugi pirang aduni adu miyamna punamakna support tawbiduna matung tarakpadasu hen rizwan malik amadi mahake family bu miyam punamakna support tawbiu cooperation amadi wakhal lawsingi waiba punamakta mentally support tawbigai tawbiu haidan miyam punamak amukka hanna puning chinsinjari makha tarakpasidi ai ima da muktang lakchege adu ima dega mic simtang ima na paibina ba ima sidam chapchage ko
ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯝꯇꯪ ꯔꯤꯖꯋꯥꯟꯒꯤ ꯁꯤꯅꯤ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯑꯍꯥꯟꯕꯗ ꯍꯥꯏꯕꯤꯅꯕ ꯑꯩ ꯍꯪꯒꯠꯆꯒꯦ ꯃꯥꯁꯨ ꯄꯤꯛꯏꯉꯩꯗꯒꯤ ꯏꯃꯥꯁꯦ ꯊꯣꯏꯗꯣꯛꯅ ꯋꯥ ꯍꯥꯏꯕ ꯍꯩꯖꯗꯕ ꯑꯗꯨꯝꯂꯕ ꯑꯃ ꯑꯣꯏꯅ ꯇꯧꯋꯤ ꯑꯗꯨꯕꯨ ꯏꯃꯥꯗ ꯏꯃꯣꯁꯅꯦꯜ ꯑꯃꯁꯨ ꯂꯩꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯏꯆꯥꯅ ꯉꯁꯤ ꯑꯣꯏꯔꯛꯏꯕꯁꯤꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯕꯁꯨ ꯌꯦꯡꯕꯗ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯅꯖꯒꯦ ꯍꯣꯠꯅꯖꯒꯦ ꯏꯃꯥꯅꯁꯨ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯅꯅꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯥꯅꯤꯡꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔ ꯄꯨꯝꯅꯃꯛꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯔꯤꯖꯋꯥꯟ ꯃꯥꯂꯤꯛꯀꯨꯝꯕ ꯑꯃ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯄꯤꯛꯆꯕ ꯑꯗꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯄꯣꯛꯆꯔꯤꯕꯤ ꯏꯃꯥ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯔꯤꯖꯋꯥꯟ ꯃꯥꯂꯤꯛꯀꯨꯝꯕ ꯑꯃ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯦ ꯏꯃꯥꯒꯤ ꯌꯥꯝꯅ ꯇꯦꯟꯇꯛꯄ ꯌꯥꯝ ꯆꯝꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯍꯥꯛꯅ ꯀꯔꯝꯍꯥꯏꯅ ꯍꯣꯠꯅꯔꯛꯄ ꯏꯃꯥꯒ ꯀꯃꯥꯏꯅ ꯂꯣꯏꯅꯔꯛꯄ ꯃꯥꯒꯤ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯈꯔ ꯏꯃꯥꯅ ꯄꯟꯕꯤꯅꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯉꯤꯒꯦ ꯔꯤꯖꯋꯥꯟ ꯃꯥꯂꯤꯛꯁꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯏꯟꯕ ꯃꯥꯅꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯩ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯖꯕ ꯁꯥꯟꯅ ꯈꯣꯠꯅꯕꯗꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯋꯤ 이마기 타모이다 ngasi 이마나 kari 파위 리즈완 말릭나 ngasi 수마이나 하이레버 오퍼레이션 신두르 짱키버세 마시기 시다 이마 코이다 하나 망정나나 파우 팡비브라 팡비데브라 이마다디 파우세 폰 tawbirakpa 파우 팡나키버 레이브라 마기 방어버 뚱더부디 떠래 하이레 하나 치마 란 짝가니 걷게네 할게 마이렇게 오케이 mahakna birisakra si phangaba matungda neba phone doraisi okay ai mamangda sumaina ai chatkadori hariba mission si sangsin gadori hona tawgadori haiba sugumagi knowledge amadi baba da de lakpibra baba da de haibirakra kamta lakti harakti baba da so haibirakte ai jam tawni ko kene chumna dum jam na leba koi bible lei adu lei da ya ko dum han practice ko masum tawri kholi haiba adu haiba adu ga tai di hi yauni chakani ga di ba ya dokte no gi kano da so hai dok pa ya da ba ni hom lei ba dan okay adu only ai wa lo thok ba da ni ko su khang ni oh adudi hajiki lauthora ma matung da phangi haina hairebe award si phangaba matung da ima da phone tor pa ima da kari phaubi hai pham khang dan ngai ba hawi thi hai magi dugi chatkadaba nimitu but magi namiki magi pai ba gadaba namit nimi sid mai telephone tor eba ma mai pai tore dwa to biu hai sidi sigi tor ameba adu ai sigi da mak pai ge dori mi sa tor mi hai sigi di hairam de ai dwa to biu sikak hai pai ni su hai de ma okay yam nungai jai adu ngasi phanglaba matung sida isa se masa se hojik se yum pala bra pandre bra pale sahi thate kyang upam cham lei re okay angang amadi magi phangi ba ko okay ado magi family di kramaina tawbono sida leibra somda leibra imaga dum loina bra isu je rizwan maliki su lei aduga magi kaino da su sale quarter da okay ado ayambada asomda dumak matamda magi suti gumba kari gumba phangma matamda somda dum leibra natraga somda sulaga adumak ima khoiga punna baba khoiga punna leiminaba adugi tanjadi phangbra suti leiradi he pai mar marak ta hai tare ko yam toina de nate adubu suti yam toina budi phangde ma gisi ha sahi am ta kya na phang tha phang sahi am da tha magum tang phangi ko okay ado hojik si imana isa singsi ayambada mapalomda isa nupa singsu profession amada changsilli ko hingnanabagi damakta haijaba tare miyamgi sawagi damakta kathua kanda aduna juk yumda leijade hairiba yamana ani suba mana nupi jo amagatang ni mahak sa hojik study de yam kana changsilli master hojik baba na haibi khibada da tham tawri hai ado ima se hojik sahi si yam sila amani law sahi kyamak suriba
60 muk sujile adubu haribe imagi oiba kanana mating di tawbi imana hauji imung manungi haidi samnai kanda khoigi chana thongna bagi angang singi channa naba khona naba babagi sugmasida imagi hauji oriba age sida punamak se ayambana loina sarkar gi haiba tare government gi tawdaba yadaba pangthok taba yadaba ima leba ki asigumba mayam khak lainabani na kanana mating di tawbi imagi de imana dum tawjai oh imana dum honajai yamna puning nungsibani aduga yamna emotional oiba aduga imada kathok ngambagi gun aduma quality le imada seliba asugma gunna se yam atangba isa singbu kadaida kari shoki gidigi haidana pisak pili di honaraga ngasi miyam amatang di oihengi haidana honara kada ngasi miyam na masak khangba pithribi punamangna masak khangba adum inaw ngasi gi 𝗵𝗸𝗿𝗍𝗿 award ikoi inaw 𝗔𝗵𝗿𝗍𝗿𝗲𝗏 hairibasi phangjaba loinana mahaki mayam singsu abroad ta aduga tongan ba India gi mafam kaya amada Masagi over profession changchin ba imana isa singbu phangjaba haningai leitana khoi punamangna chauthok chei adu yam tamjiniga oi ba yamna lesson amadi exemplar am oina imabu laujage ai khoi gi Napoleon hairam ba wafam sing adu matang sida pusinjarak pada give me a good mother I will conquer the world haiba adu matang adu ni adu amuktanga khoi babada ai haijege babana अखोगी रिजवान मालिक से सिंगवा अवार्डी से फंगे हाइबसे ममांगदा हारिबसे मिशन से ऑपरेशन सिंदूर यावगदोरी हाइबा पाव से बाबादा सु लेखिदे को लेते अदो फंगा अब मतुंगदा बाबादा दि करी फील तौबबना अदुगा कितंग यामना सरप्राइज होइबा अदुगा यामसु हरावबा नुंगाइबा फाउजै ओके अदुगा अवार्ड सीपीबदा अखोइना फील तौरसी मागी प्रोफेशन माई मथौदो निंतीजना मथौदो खंगना थबकचे तवमीदा रिवार्ड पीबैदमक्ता बालिबा सरकारबसु थागत फोंदोकचरी ओके याम नुगाइजै बाबागे सुमलबा वफम सिंग असि ताबीबदा ताजाबदा अदुगा अमुक्तंगा हंगजगे इसिनाव से बाबागे ममागना पोक्चबसी नुपा अहुम नुपी अमा इसिनाव मरी को बाबा ममागे मचाजे मरी नि हारिसे नुपा अहुम नि अदुगा नुपी अनि नि फंगजबसे अदुबो तसेंगना मसा मसागी मी ओइननबा हिंगनबे होनबदा चटनखिबदा युमसिदा लेजदबा फंगबा लेबा फंगदबा इमागा सेवा तौबगी अहलु सेलकप तंजासे ओइदबा फंगजदे हाइबदुनि मियामना कैसु काइदे पुंसिगी दमक्ता इमादे यामना अचौबा दुम सैक्रिफाइस ओइबा अदुम लबा यामना डेडिकेशन अदुगा ममा अमो ओइबगी चपचाबा मथौदुनि ngasi पांथोग लेरिबिस चलसे पछलसे थियगे ओके अदो खोई मखा ताबा सिंग अदुदे मियाम मतुंग तारकपदा अमुक उननबे तंजा पिजगे हजिक की ओइनदि खोई मतंग सिद लोइसिनजगे थैंक यू अखोई तसेंगना मतमसी खितंग मयामदा हेना थोइना खंगनिंगबा तानिंगबा पिनिंगबा मेसेज दो मतंगसी खोइना रिजवान से हौजे हौजिक महा गवर्नर गा उनगदबा अदुगा मागी स्कूल की सैनिक स्कूल की एलुमनाई की ओइबा अदुगा ममाबो रिसेप्शन तौबगी अदुमा प्रोग्राम सु लेबा लोइनना तोंगान तोंगान बा अखोगी मिलिटरी की असम राइफल की आर्मी की सिगुम्बा मखोइसिंगना सुमहाकपो रिसेप्शन तौबगी तंजा अमा लौबा अदुना मरम ओरकांदा मोइसे हौजिक ngaiduna leiraba aduna miyamdagi khitang tension nenabai tanja adu laujabani miyamna warobiroi khal matung tarakpada amuka khudong chaba phangaga di subsai soidana amuk miyamda hanna thajage hauji ki oinadi matang sida I loisinjage adubu inaw rizwan malik adu miyamga amuktang mamangda ikoi leminarga matang uta uhanjarage wari di saba yadrabani na
अखोई ngasi miyamna khorang na ngainariba inaw Rizwan Malik to mahakse khoi interaction tawbagi tanja adu phangdaba na mar morakanda inaw adu makhoi high command gi oiba aduga khoi gi security reason gi yamna maru oiba adumba do follow tawdaba yadabani na mar morakanda inaw Rizwan do haijaraga mahak tu khoi miyam mamangda amuktang utjagi haina khoi commitment pi khiba aduna mar moraga inaw bu ngasi khoi miyam punna lepmin aduna miyam ga mamang da lepmin abani miyam na mahak ki damakta ai khoi gi prayer to view blessing to view wish to view aduna mahak ki mafam da miyam na su matam punna makta support to view na hena asumla thabuk thoram kayama khoi gi ima leba ki manipur gi aduga india sigi achauba contribution tawba hena ngamhan beiba oirasanu haina miyam punna makna su duaga loinana mahak ki damakta punsi sangna nada yektana hen miyang be thabuk tawba ngamhanbeba oirasanu haina dua yawiyu haidana yengbiriba punamaki pukning amuka hana chingsinjari aduna aikhoi mayam ima lebak na yaifare aduga Rizwan Malik na yaifare haiba amtang aikhoi adi slogan amtang laujage miyam punamaksu maduda comment like tawbiraga miyam na support tawbiyo ai amtang laujage adu aikhoi gi ngasigi bir chakra award de aikhoi kai khumne masawreba aigi dikha ne haijaba tare miyam waro biroi aikhoi ina Rizwan Malik so amuktang khut thangatuna ima lebak na yaifare haiba wafam adu haibada yauminase ima lebak na yaifare Rizwan Malik na yaifare thagatchare matang sida tensin jage assalamu alaikum